ꯑꯍꯥꯟꯕꯃꯛꯇꯗ True Crime and Forensic Manipurna ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ 1996ꯒꯤ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 9 ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4:30 ꯇꯥꯕ ꯃꯇꯝꯗ ꯖꯄꯥꯟꯒꯤ ꯇꯣꯀꯤꯌꯣ ꯁꯤꯇꯤꯒꯤ ꯀꯥꯠꯁꯨꯁꯤꯀꯥ ꯋꯥꯔꯗꯇ ꯌꯨꯝ ꯑꯃ ꯁꯥꯊꯤꯅ ꯃꯩ ꯆꯥꯛꯂꯝꯈꯤ ꯐꯥꯌꯔꯐꯥꯏꯇꯔꯁꯤꯡꯅ ꯄꯨꯡ 2 ꯆꯪꯅ ꯍꯣꯠꯅꯗꯨꯅ ꯃꯩ ꯑꯗꯨ ꯀꯜꯂꯕ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯈꯤ ꯆꯍꯤ ꯅꯧꯔꯤꯕ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯃꯩ ꯆꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯐꯃꯨꯡꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯅꯨꯄꯤ ꯑꯗꯨ ꯃꯆꯤꯟ ꯃꯈꯨꯠ ꯃꯈꯣꯡ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯝꯈꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈꯤ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯇꯧꯕꯤꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯦꯁ ꯑꯁꯤꯒꯤ ꯂꯪꯂꯥꯟ ꯂꯪꯖꯤꯡ ꯈꯪꯅꯕ ꯀꯔꯤ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯈꯪꯃꯤꯟꯅꯁꯤ The Brutal Murder of Junko Kobayashi Tokyo City's Katsushika Ward Kobayashi's imung ama leiramki imung asi machanupi aniga mama mapaga makhoi mari khak nungaini ingna chikna leijaba imungni imung asigi mapa Kenji Kobayashi kawi aduga mamana Sachiko Kobayashi machanupi ahan Akiko Kobayashi amadi machanupi atombina Junko Kobayashi haina kawi Nongma September gi date 9 1996 nongsu thili thili taba numitni numit asida mokhoi gi mapa Kenji Kobayashi business trip ama Fukushima da chatlamki mokhoi gi machanupi ahansu thabak chatlamki yum maduda mamaga Junko ga khak leiramki Junko asi second floor da leibani nungthil pung 3:40 chatpa matamda Junko first floor da kumakpada Mama Sachiko part-time job ama tawrami madu chatnabagi damak sem saramki numit adu nongthili thili chubana Junko na mama da cycle da chatkadoira haiduna hanglammi mama na hoi chatkani haiduna chatkirami Junko su mama thindoklam laga imung da changki adubu mamang thong adu lonsinba kauramki Junko gi mama chatkrava matung pung 4:30 chatpa fawbadi kadisu tawramkidi adubu pung 4:35 rom chatpa matamda yum madu sathina mai chakpa horakhi yumthangnaba miyoisingnasu mai adubu kannaba haiduna honakhi amadi business trip chatkhiba mapadasu pau piramki fire department gi miyoisingsu mafam aduda yausilakhi mai adu aduki matik kanna chaklamki Firefighters singna pung 2 changna hotnaraba matung mai adu muthatwa ngamki Firefighters singna chakpale hogdriba kari kari leiri haidna thinabagi damak yum manungda changki adubu yum manungda second floor gi mapagi phamungi kada Junko gi asiva hakchang oina taaduna leiramki leiramliba fivam adu Junko gi machin amadi makhut adu akanba tep amana fajilamki amadi makhong adubuna stalking amana karal laktuna pulamki maki masa adu blanket amana kupsalamki masidagi Thoudok adu soibadagi thokhiba natte haiba asi khangba ngamki investigators sing laktuna Thoudok thofam adu yengshinki Forensic examination chathaba matamda Junko Kobayashi gi yet thangba ngaksham gi mapada thangumba atumba potsak amana thinbagi asokpa makhun taruk leramki asokpa makhul adu centimeter 9 rom sangi amadi ahumuk pai mahaki makhuttasu sokpagi dakfam khara leramki masi mihatpa adudagi masa kanjanaba mayoknabada sokhibani haiba sisu khangba ngamki Masigi shumatakta forensic report ki matungina Junko gi nostril amasung trachea da mai chakhibagi amuba kali amata thengnakhide masina takpadi yum masi mai chakjingaida Junko si hana sire takpani forensic report ki makha tarakpagi matungina Junko Kobayashi gi hakchangda sexual assault chatharambagi khudam changdam di amata leiramkhidi haidna phongdorakhi Masi sing asidagi khangbang ngamki madudi Junko Kobayashi asi thangna hanjin thinkhibana iga hena thokpadagi sikhibani haiba asi investigators sing su chapchana confirm taba ngamki
Mai adu atamdana chakhanbani haiba asi evidence sing manghannabagidamak yum madubu mai thaboiramki. Mai adu yumgi first floor gi Buddhist altar haina khangnaba Buddha latuna thamba ka sidagi horakpani. First floor da leiba Junko gi computer adubusu tumna mai chaki. Masigi su mathakta mai adu thabada sijinakhiba maikhet upu adubusu fangki amadi maikhet aduda I su paklamki. I adu imungi miyoshingi I amata natte sakhangdaba blood group A oiba nupa amagi I oiramki. Masigi su mathakta Junko na siramliba famung adugi mombak fidakta Junko gi nattaba I paklamki. I adu ngasai maikhet upu da paklamba I aduga chap manaramki. Thoudok asi kanana karigidamak tawramlibanu haiba asi investigator singda thidokringai gi mangoinana Junko Kobayashi asi kanano haiba wahang asi laki. Junko Kobayashi chahi kun mathoi shuravi Sofia University da 4th year tamlibi mahiroi amani. Graduation loiraga journalism oiduna malem sinba thungna yauduna achumba paudam kaya phongdoki haibigi manglan gi asada hinglibi nupi macha amani. Mahaki marup mapang amadi mahakpu khangba miyoishingi matungina Junko asi ing tappa momo noktuna da leijaba minungshi leiba migi mateng panganba miyoy amani haina phongdokna rakhi. Mahaki oja singi matungina smart oiba amadi masik manga leiba mahiroi amani haina su phongdorakhi. Masigi shumathakta Junko Kobayashi US da journalism tamnabagi khudong chaba phanglabi nupi macha amani. Mahakpu hatpi kriba asi US da journalism tamba chatnabagi numit nini khak ngaiba matamdani. Junko Kobayashi gi matangda chaurakpa khangminaraba matung Thoudok asigi investigation da kari thengnakhi amadi karamna chathaki haiba adu amuk punna khangminasi. Investigator singna Thoudok thokfam yum madubu kupna thirabasu Junko bu thilamliba thangumlaba khulai adudi phangmangam khide. Junko bu machin amadi makhut pulamliba tape adu lokhatuna examine tawki. Tape aduda sagi matu khara paklamba thengnakhi. Matu adu forensic examination chatharaba matung huigi matuni haiba adu khangbangamki. Adubu Junko hoigi di hui leite maduna huigi matu adu mihatpa aduga loina duna lakpu oigani haiba si confirm taki. Masina mihatpa adu hui loiba natraga hui leiba mafamda leiba soidna oigani haiba asi khanakhi. Thoudok thokfam mafam adudagi mihatpa adugi idi fanglabani. Mahak blood group A oiba nupa amani. Matang asida mayam nasu khanbiramba yai. Fangliba E adu DNA test tawduna Japan gi investigation DNA database record agi khangdokpa ngamdrabra haina. Adubu Japan gi oina crime tawkhiba miyoi shingi DNA khaktamak database record tawduna thambana miyoi asi mamangda amukta crime tawkhidriba miyoi oiramki maduna mahaki record DNA database da leramkhite. Amaromda Thoudok asi sum kupna nainarakpada investigator singda makok ngawhanbigi tangkak ama yaurakhi. Mai adu evidence manghannabagidamakta thaba oiragadi karigi Junko na siduna leiriba ka adudagi thaba howdribano. Mai adu first floor dagi maikhet sijinaduna thaba horakpani. Adubu Junko gi asiba hakchangna second floor gi mapagi famungi kada leibani. Mafam ani asi lapnaba jagani. Masina investigator singsu makok ngawhanki. Investigation manungda police ta chingnaningai oiba miyoi amagi matangda eyewitness sama tholakhi. Hairiba mishakadu Thoudok thokchingagi mangoinana yum manakta ukhiba mishakni. Thoudok thokpa numit adugi nungthin pung 3:50 chatpa matamda Junko gi mama chatkhibaga Tanja aduda nupa ama yum adugi mamangda leptuna leikhi. Yum adugi second floor da thetliba Kobayashi thaba family gi nameplate aduda yengduna leiramki. Nupa adu fit mariga inchi mapandagi fit mangaga inchi 3 fawa wangba miyoini haina police ta hairakhi. Chahi kharagi matung 2004 da investigation headquarter dagi
ꯌꯨꯝ ꯃꯃꯥꯡꯗ ꯂꯦꯞꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯃꯥꯟꯅꯕ ꯃꯤꯇꯝ ꯑꯃ ꯄꯨꯊꯣꯔꯛꯈꯤ ꯑꯃꯗꯤ ꯃꯤꯇꯝ ꯑꯗꯨꯕꯨ ꯌꯨꯝ ꯃꯃꯥꯡꯗ ꯈꯤꯟꯗꯨꯅ ꯊꯝꯈꯤ ꯑꯇꯣꯞꯄ ꯋꯤꯠꯅꯦꯁ ꯑꯃꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯗꯒꯤ 2004ꯒꯤ ꯑꯣꯒꯁꯠ ꯊꯥꯗ ꯆꯤꯡꯅꯕ ꯅꯨꯄꯥ ꯑꯃꯒꯤꯁꯨ ꯐꯤꯕꯝ ꯃꯨꯔꯇꯤ ꯌꯦꯛꯊꯣꯛꯄ ꯉꯝꯈꯤ 2004ꯒꯤ ꯑꯣꯒꯁꯠ ꯊꯥꯗ ꯖꯨꯟꯀꯣꯒꯤ ꯃꯄꯥ ꯀꯦꯟꯖꯤ ꯀꯣꯕꯌꯥꯁꯤ ꯇꯤꯚꯤ ꯁ꯭ꯇꯦꯁꯟ ꯑꯃꯅ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯉꯩꯗ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯛꯈꯤ ꯀꯦꯟꯖꯤꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯑꯃ ꯊꯧꯗꯣꯛ ꯊꯣꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯎꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯈꯤ ꯋꯤꯠꯅꯦꯁ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯊꯧꯗꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯆꯍꯤ 12 ꯁꯨꯔꯦ ꯃꯍꯥꯛ ꯖꯨꯟꯀꯣ ꯍꯣꯏꯒꯤ ꯌꯨꯝꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 1.8 ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯂꯩ ꯄꯨꯂꯤꯁꯇ ꯃꯍꯥꯛꯅ ꯍꯥꯏꯔꯝꯈꯤ ꯊꯧꯗꯣꯛ ꯊꯣꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯟ ꯄꯨꯡ 3:30 ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯃꯔꯨꯞ ꯑꯃꯒꯤ ꯌꯨꯝꯗ ꯆꯠꯄꯗ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯖꯨꯟꯀꯣ ꯍꯣꯏꯒꯤ ꯌꯨꯝꯗꯒꯤ ꯃꯤꯇꯔ 15 ꯃꯨꯛ ꯆꯠꯂꯒ ꯂꯩꯕ ꯂꯝꯕꯤ ꯃꯔꯤ ꯐꯥꯡꯕ ꯃꯐꯝ ꯑꯃꯗ ꯂꯦꯞꯄ ꯎꯔꯝꯈꯤ ꯅꯨꯄꯥ ꯑꯗꯨ ꯐꯤꯠ 4ꯒ ꯏꯟꯆꯤ 13ꯗꯒꯤ ꯐꯤꯠ 5ꯒ ꯏꯟꯆꯤ 2 ꯐꯥꯎꯕ ꯋꯥꯡꯕ ꯃꯤꯑꯣꯏꯅꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯣꯏꯅ ꯃꯁꯥ ꯄꯥꯕ ꯃꯤꯁꯛꯅꯤ ꯅꯨꯄꯥ ꯑꯗꯨ ꯑꯣꯀꯔ ꯃꯆꯨꯒꯤ ꯀꯣꯠ ꯑꯃ ꯂꯤꯠꯂꯤ ꯑꯃꯗꯤ ꯗꯥꯔꯛ ꯑꯣꯏꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯂꯤ ꯃꯤꯁꯛ ꯑꯗꯨ ꯆꯍꯤ 50ꯗꯒꯤꯅ 60 ꯐꯥꯎꯕꯒꯤ ꯃꯤꯑꯣꯏ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤ ꯂꯣꯏꯅꯅ ꯁꯥꯇꯤꯟ ꯑꯃꯨꯕ ꯑꯃꯁꯨ ꯇꯨꯞꯄꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯃꯑꯣꯡ ꯃꯇꯧꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ ꯉꯁꯥꯏ ꯏꯍꯥꯟ ꯍꯥꯟꯅ ꯖꯨꯟꯀꯣꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯂꯦꯞꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯍꯥꯏꯅ ꯊꯥꯖꯈꯤ ꯃꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟꯕ ꯊꯤꯑꯣꯔꯤ ꯀꯌꯥ ꯑꯃ ꯊꯣꯛꯅꯔꯛꯈꯤ ꯑꯍꯥꯟꯕ ꯊꯤꯑꯣꯔꯤꯗ ꯖꯨꯟꯀꯣꯗ ꯌꯦꯡꯊꯤꯕ ꯀꯂꯛ ꯈꯝꯕꯟꯕ ꯃꯤ ꯖꯨꯟꯀꯣꯕꯨ ꯃꯆꯤꯟ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯟꯗꯨꯅ ꯇꯝꯊꯤꯅ ꯊꯥꯡꯅ 6ꯂꯛ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯀꯂꯛꯄ ꯌꯦꯡꯊꯤꯕ ꯅꯨꯡꯁꯤꯗꯕ ꯃꯤꯑꯣꯏꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯊꯤꯑꯣꯔꯤ ꯑꯁꯤꯅꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯅ ꯃꯍꯥꯛꯀ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯃꯤꯑꯣꯏꯁꯤꯡ ꯊꯤꯗꯣꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯠꯇ ꯂꯩꯈꯤꯗꯦ ꯑꯅꯤꯁꯨꯕ ꯊꯤꯑꯣꯔꯤꯗ ꯁ꯭ꯇꯣꯀꯔ ꯖꯨꯟꯀꯣꯅ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ USꯗ ꯖꯔꯅꯦꯂꯤꯖꯝ ꯇꯝꯕ ꯆꯠꯀꯗꯧꯕꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯈꯛ ꯉꯥꯏꯔꯤꯕ ꯃꯇꯝꯗꯅꯤ ꯍꯞꯇꯥ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯃꯔꯨꯞꯁꯤꯡꯒ ꯃꯥꯒꯤ ꯐꯦꯌꯔꯋꯦꯜ ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯔꯝꯈꯤ ꯄꯥꯔꯇꯤ ꯂꯣꯏꯔꯕ ꯃꯇꯨꯡ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯄꯨ ꯏꯅꯔꯛꯄꯗꯧꯅ ꯇꯧꯈꯤ ꯖꯨꯟꯀꯣꯅ ꯁꯤꯕꯥꯃꯥꯇꯥ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯤꯕꯗꯒꯤ ꯁ꯭ꯇꯦꯁꯟ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯇꯦꯂꯤꯐꯣꯟ ꯕꯨꯠꯇꯒꯤ ꯃꯃꯥꯗ ꯂꯧꯕ ꯂꯥꯛꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯃꯃꯥ ꯌꯧꯔꯛꯈꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯡꯈꯤꯔꯝꯃꯤ ꯅꯨꯄꯥꯁꯤꯅ ꯃꯍꯥꯛꯄꯨ ꯃꯇꯝ ꯁꯥꯡꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯈꯟꯅꯈꯤ ꯑꯁꯨꯝꯅ USꯗ ꯆꯠꯇ꯭ꯔꯤꯉꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯝꯕ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕ ꯊꯤꯑꯣꯔꯤ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯏꯟꯚꯦꯁꯇꯤꯒꯦꯇꯔꯁꯤꯡꯅ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯗꯨꯅ ꯃꯤꯍꯥꯠꯄ ꯑꯗꯨ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯈꯤ ꯆꯍꯤ ꯀꯌꯥ ꯆꯨꯞꯅ ꯂꯦꯞꯇꯅ ꯊꯤꯑꯣꯔꯤ ꯑꯃꯗꯒꯤ ꯑꯃ ꯂꯪꯂꯥꯟ ꯂꯟꯖꯤꯡ ꯀꯌా ꯑꯃꯁꯨ ꯈꯣꯝꯖꯤꯟꯈꯤ ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯗꯨ ꯐꯥꯕꯗꯤ ꯉꯝꯈꯤꯗꯦ DNA evidence ꯐꯪꯂꯕ ꯃꯤꯍꯥꯠꯄ ꯑꯁꯤ ngasi fawba masa khangba ngamdana leiri Junkogi mapa Kenji Kobayashi na machanapi bu hatliba misak adu takpa ngamba mida 5 million yen gi senfam manapi ni haiduna lauthoki amadi National Police Agency na su special reward system hodoktuna Thoudok adugi mari makhong takpa ngamba mida manapi ni haiduna lauthoki adubu kana amata mayak shengna langlan langjin puthokpadi ngamkhide asumna chahi kun manga helava case asi ngasi fawba solve tawba ngamdana leiri Junko gi mapa Kenji Kobayashi di ngasi fawba miyam tinba mafamda flare kaya yenduna machanupi gi Thoudok asi ningsing handuna nongmadi soidana magi machanupi asibu kanana karigidamakta hatlibano khanglakhini haiwi asada hingli
ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯕꯨꯁꯨ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯖꯨꯟꯀꯣꯒꯤ ꯃꯄꯥ ꯀꯦꯟꯖꯤ ꯀꯣꯕꯌꯥꯁꯤꯅ ꯐꯥꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯗ ꯀꯠꯊꯣꯛꯈꯤꯔꯝꯃꯤ ꯂꯣꯏꯅꯅ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯖꯨꯟꯀꯣꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯁꯥꯗꯨꯅ ꯊꯝꯂꯤ ꯑꯁꯨꯝꯅ ꯖꯨꯟꯀꯣ ꯀꯣꯕꯌꯥꯁꯤ ꯖꯔꯅꯦꯂꯤꯁ ꯑꯃ ꯑꯣꯏꯕꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯃꯪꯐꯥꯎꯅꯕ ꯉꯝꯗ꯭ꯔꯤꯉꯩ ꯈꯥꯡꯉꯨꯊꯛꯇ ꯄꯨꯟꯁꯤ ꯂꯣꯏꯈꯤ ꯃꯍꯥꯛꯀꯤ ꯀꯦꯁ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯖꯄꯥꯟꯗ unsolved mystery ꯑꯃ ꯑꯣꯏꯅ ꯂꯩꯔꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯀꯃꯦꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯃꯁꯨꯡ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯀꯦꯁ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯥꯏꯕꯤꯔꯝꯃꯨ